pastor ahum hatkiba adu nagan ani haina aranbu pau santuba kuki gi naha ama kuki community na pharga fudhakhre hare matung tarakpada media gi thongda miyam mamangda lale haina sengdo hankhre hare Kuki jo volunteer Sadar Hills na Naga sing da santi oina laise haina appeal torakle Christian Marcel oiraga yam yengthina duna laibasi pamde haina phongdorakhre hare Kwakta bazar da laiba Hasan Mobile gi repairing center rong khanghaudana short circuit na mai haurakpadagi mai chakhre adu matam chana kanbangam haure hare Sija Hospital Imphal da Thadau Baptist Association workers Kizen Rep SM Haupu driver Lelen driver Gauma Hosu disaster kre Manipur da parliba government asibu kukina thagatpa phongdorakhre hare Sija Hospital da laiba kuki ya sokpasing phagalaktuna mayam da tekta kaiduna thabirakpagi dama kuki singna Meitei singbu thagatpa phongdokhre hare Kuki amadi naga anigi marakta hostess oina phajenakhriba thadoknaba haurakpagi matangda thadoraklaba mioi singna pawdambada kuki singna naga sing phajenkhiba adudi singnong manongda hoigatuna awaba mayokna hankhibagi pawdamlakhre loinana Nagana hostess oina phajenkhiba kuki gi mioi singdi ka manongda phajana laihanduna chanaba phajana piduna thambibagi video thadorakhre loinana naga singna kuki da treat tawba maonga kuki na naga da treat tawba maonga khenaba do social media da thagatlakhre Naga amasung kuki phuruki khulai paiba singna phajenkhiba mioi nifuma thogi manungda kuntrama thoi thadonarakhre hare Kojim amasung Scotland da Thadau Church leader ahum hatkibagi thautok matung kuki militant singna phajenkhiba naga micham tarani thoi thadoraklai thadoraklaba micham tarani thoi gi manungda sahi ani gi nupa masa ama yauna mioi tarama thoi di nupi ngaktane makhoi tarani thoi du haukiba hingnong yai matung pung amarom taba matamda Manong Kuki Village da thanamlaba matung Manipur Police amasung Central Force da khosinaratuna ngasayu pung mangarom taba matamda Makhan Village da tekta kaidana yaurakpa ngamkhre hare Kuki militant singna thadorakhraba misam tarani thoika punna phaminakhiba nupa tarukti haujuk phawba thadoraktana mafam khangdana leire masina maram oiraga haujuk phawba thadoktana leiriba mioi tarukki punsi kari phibamda leiramgadagi haibagi mi painaba naga miyam da leinare Adugi matakta Makhan Village da yaurakhraba micham tarani thoina su haujuk phawba mafam khangdana phajinduna leiriba mioi taru asi tekta kaidana thadokpiraknaba haire loinana mioi tarukki mafam chapchana khangdabana makhoibu phajinba matamda thengnakiba awabasing lithokpada phajinkhiba mioi tarukki asoigam thokadra kibadagi chapchaba wafam phongtopangam khide haire Amaromda kuki militant thadoraklaba mioi tarari thoi Makhal Village ta sangjafam lauduna leire nakalamromda kuki militant singna phajinduna thamloraba micham tarani thoi thadorakpa aduga mari lenana Fort Hill Naga Coordinating Committee FNCC gi convener NJ Akiuno Pawmising da phongdorakpada Kojim amadi Scotland da thokiba thaudoki matungda kuki militant singna Konsakhol gi micham miyam phajin punjindura thamliba sikarigino maralaitraba kari khangjadaba micham miyam phajinbagi thabak tawbiganu loinana hauja hujek mafam khangdana phajinduna thamliba naga phuruki nupa taruk atho matamda miyoibagi minungsi yengduna thadokpirau haire loinana lamda masigi micham miyam kya kuki militant singna phaduna thamlaba phawba lengasina haksina lauduna Lairiba si pende kariguma kuki militant singna phajinduna thamliba mioi taruk aso agam thokpa tarbade maduda thorakpa Apapatagi texak pumba kuki militant amadi Manipur legang na pugadabani haina su mahana makhata na phongdokhe makhata na kuki khulai paiba singna phajenkhiba Don Bosco Maramgi Selson border ani yauri bakhoigi manungda amade Nagaland gini haire Nakalamoromda Naga Village Guard ni singnaba singna Senapati district tagi phajenkhiba mioi kulumdogi manungda taramari thadorakhre makhoigi manungda nupi tara yauri pausigi matungina ngarang numidang kuki phuruki mioi taramari adu security force ingda sinaram khibani haire ngarang numidang waram su Senapati police station da sahi taranipan khakta ngairibi nupi ama amasung sahi nifu suraba drug chaba mioi ama sinaram khe hariba mioi singasi tharaga nakalani makna phajinduna thamnakhiba Mioi nipu mathogi manungda thadorakiba migi masing kuntra mathoi sure haire loinana nakalamromdana naga taru kuki dipan gi maraibak tamba ngamdre government na warhuriba sing thado hanaba yamna kana honari haire Commission of Inquiry gi report submit tawbagi matam November kun phawba sangdokhre haire haukiba chahi
2023 May 3 tholakhiba kangluki irang asiga mari lenana thijinaba semkhiba inquiry commission ki report pikhatpagi matam tha taruk amaga sangdokkhre commission asigi maikai dagi report adu sahi asigi November 10 phawgi manungda submit torkadabani haire ngarang May 13 da thokhiba notification amagi matungina Manipur da thoklibe irang asibu thijinaba semkhiba Supreme Court ki former Justice Balbir Singh Chauhana lead tawba 3-member panel adugi finding adu hek yariba makai thuna submit torkadabani thenglabada November 10 phawgi manungda submit torkadabani haire haukiba sahi 2023 ki May 3 da chatkiba tribal solidarity march aduga mari lenana Manipur da kanglupki oiba irang tholakpadagi Supreme Court ki directive matungena sahi atumaki June marida irang asi matau karamna horakhibano haibagi matangda thijanaba inquiry commission asi semkhibane irang asina maram oiraga Manipur da haujuk phawda miyoi chaniga hompu hena sikre kayamana mafam khangdana leire loinana irang asina mayum makai thadoktuna lanjena raklaga tongan ba relief camp singda miyoi lising hompu hena changjafam lauduna leiribane inquiry commission asi hanadi Guwahati High Court ki former Chief Justice Ajoy Lambana lead tawrambane adubu former Chief Justice asi sahi asagi February 19 da lokthokhraba matung Supreme Court ki former Chief Justice Balbir Singh Chauhana committee lead tawduna inquiry chatharakibani hari commission asi hek linkhatkhibaga tha tarukki manungda masigi finding adu submit torokadabani haina khangankibane adu hariba matam adugi manungda submit tawba ngamdabadagi 2024 ki September amasung December da anira hana extend tawkhre madugi matungda 2025 ki May amasung December da anira amaga extend tawkhre aroibagi oina inquiry committee asigi report asi sahi asigi May 10 phawgi manungda submit torokadabani haina khangankibane adubu haujuk phawda inquiry commission asi hek linkhatkibadagi report submit tawbagi matam yaithokibasi mangarak sure inquiry si mapung oina hingsa ki thodo asi matau karamna thokibano law and order maintain tawriba daita leba miyo sing natraga authority singi maikaidagi lapses natraga mathauda thausa kidaba leibra masung asiguma hingsa ki thodok sing asi matung thoktunaba kari khongthang paikat kadagi haibagi matangda chapchaba report submit toraknaba Supreme Court ki maikaidagi khangankibani haire BJP na langak pairakpadagi NET exam ki question paper leak oiba anauba natte hana popular na phongdokhre India da BJP na langak pairakpadagi NET exam ki question paper leak oiba anauba natte mamangda aruba exam kya ki question leak oiba ki problem laikhre handa kesu Rajasthan ki BJP leader ama Chenarambagi CBI na phare hana Manipur Pradesh Congress Committee ki General Secretary and popular na ngasi Congress Bhavan da pangthokiba NSUI ki pauge mifam amada phongdokhre mahana makhatana haikibada Rajasthan ki BJP leader Dinesh Biwal kauba amana lupa lakh 13 da question asi leiraga exam thagadaba mahiroi kya da question asi lupa lakh da yonke aduba thodo aduga mari leirana CBI na chatharakiba investigation ki manungsanna BJP ki luchingba Dinesh Biwal asi phagatkhre question leak oibadagi National Testing Agency na exam asi cancel tawkibadagi Goa da mahiroi ama thawai nuaitabadagi sikhre haukiba sahi tare asida aruba exam humudra hena question leak oibagi thodok thokkhre asiguma thodo asi maroina Indian langakpa state singda ayama thokle mamangi wathok kaya da BJP ki leader kaya Chenaramba laikhre BJP ki government asina mahiro singi karimata khanba laite exam cancel tawba habsi mahiro de amna thamoi sokpa thodok ne matam sangna mahiro singna hona jarakpa du aremba tahan bane NET exam ki question paper hanjin leak ohan basi BJP ki hainabi oide mahiro sing manghanna bohona riba BJP de ki kalhuda bataraga de leba asikang khongsai ba phibam amada lairagan hana phongdokhe Science and Technology na kham thenglabasu imung manung punmagi chang hantharaklibasi nungnaningai ni haina memchana phongdokhre ngasi science amasung technology na kham thengna chakholabasu imung manung ki miyoi sing punbagi chang adupki matik hantarakpa thengnaribasi nungnaningai ni family amagi maroibasing aikhoi khudimak na khangbagi tangai phadaba lei haina Manipur University ki School of Social Science ki Dean Professor L Memchana phongdokhre ngasi Manipur University ki Department of Psychology na senduna pangthokiba International Day of Feminist ki thorongga mari lenana Professor L Memchana wafam asi phongdokladuna makhatana haikibada afaba imung kayana afaba khunai ama semgadawribane ngasidi mi ayamba thabak sinba amasung work pressure henbana
stress na natraga atopa mafamsingda leibana imung manunggi mioisinga leinaramba emotional attachment adu tamna tamna mangsilakpagi mami tare aikoi khudimak na tongan tongan pa mafam kya da chalurabasu yumda haningbagi wakal pharoklibase family gi emotional power adunane yum haibisi samsamba structure amakhang nate masidi imung manunggi mioisingi minungsina yomduna leiba mafam adune aikoi khudimak ki harauba natraga awaba thaudok watok khudimakta condition amata yaudana soiphadana saruk yagadoriba ase imung manunggi mioising asine maramaduna imung manunggi mioisinga lainariba mari ase matam puna makta phana thamnaba amasung yokhatun thambagi tangai phadaba lei haike thaugi mamal hengat khiba misam myambu laknabani haina CPI na phongdorakhre Assam, West Bengal, Puducherry, Tamil Nadu amasung Kerala State Assembly mikhal loikiba amasung anauba Chief Minister sing wasak laukiba loikibaga NDA lengakna petrol amasung diesel thaugi mamal liter amada lupa ahumgi changde hengat khibadu MSC CPI na akanamo ongda yaningda phongdokpaga iroinana hengalakhiba mamal du khudakta handokna badabi tawri petrol amasung diesel gi mamal liter de lupa ahumgi changde hengat khiba aduna khusem gi pot tangba thohanbadagi misam myam middle class ta leibasing yauna nomagi sathok chasin tawribasingda ahenba awaba polum thongat piragane Narendra Modi gi mathung manam khangdaba demonetization policy na lebaki economic growth ta chawna apan ba thohan ke corporate mapusing gi yaifana national pipeline policy haudokhibagi chana thangnaba polam sing yauna hengbada changba tangai phadraba polam kiyagi mamal sahi khudingi leptana hengalakpa thengnari Southwest Asia da Israel amasung US ani na haukiba February Kungani dagi Iran da landaba haukibadagi malengi oina crude oil gi mamal khara hangat khrabasu mahausadagi India na Iran amasung Russia dagi crude oil import tawbagi changdi hanadagi wangkhalakpa thengnaraga ngasi me 15 da petrol amasung diesel thaw liter amada lupa ahumgi changda hengar hankhiba adu maram chaba wali haina CPI na lawi tangkak naina domestic LPG amasung commercial cylinder gi mamal anirak hengar hankibadagi imung puriba nupi singdana tana pikna asa thak yoliba migrant worker kaya gi awaba mayangna hale senjau paiba multi-billionaire sing kan khatnaba Narendra Modi lenga na LPG petrol amasung diesel thau gi mamal hengar hankibasi punamana kanmo ongda ninda topom thui haide petrol amasung diesel gi mamal lupa ahungi changda hengat khre CNG gi mamal su hengat khre thau gi mamal hengalakpada lab party sing yaning da phongdo khre laiba gi mafam punamakta petrol amasung diesel gi mamal liter amada lupa ahungi changda hengat khre anoba hengalaba mamal ase ngase yukta gi lebak pumbada chanaba hau khre Manipur gi oina hana petrol liter amada lupa 99.20 pirambadu lupa 102.28 jore hana diesel liter da lupa 85.23 dagi Hauzikna 88.19 yaukre extra premium petrol liter da lupa 106.08 pirambadagi hauzikna lupa 109.21 amasung extra diesel na liter da lupa 90.37 pirambadagi 93.28 yaure petrol amasung diesel gi mamal hengalakpada lab party na yamna kanda kandem tawkre thaugi mamal wangkhalaklabanina potsagi mamal su wangkhalaklakani amasung masigi saitheng leba asigi lairba miyamna phangani haidi Strait of Hormuz ta thingba thamkhibana maram oiraga petrol amasung diesel gi mamal hengat khibaga loinana CNG gi mamal sulupa ani ki sangda hengalai West Asia da thorakliba asigi matangda Public Oil Refiner ahum Indian Oil Corporation IOC Bharat Petroleum Corporation Limited BPCL amasung Hindustan Petroleum Corporation Limited SPCL na kubna khanarba matung tangai phadana petrol diesel amasung CNG gi mamal hengat na ba wareb lawrakpani haire West Asia da thorakliba watho asina maram oiraga malem da sungdoktriba thau gi mamal angakpa phangna wangkhalakhe lan haudringa gi mamang da India na sungdoktriba thau barrel amada $69 gi chang da lerambani adubu lan haukhirba matung da di barrel amada $114 gi chang da leiduna lakhe malem gi oina sungdoktriba thau gi mamal hengalakpa ga loinana currency rate ta aka akum leibana maram oiraga laiba asida tangai phadana thau gi mamal hengalakpani hairi thau gi mamal hengalakpana maram oiraga transportation da akaiba thohalakpa ga loinana inflation ki chang wangkhalakpa yai haina akangai singna mot pinari New Delhi gi think tank amagi report na high petrol amasung diesel gi mamal hengalaklapadi tangai phadana changdaba yadraba polam singi mamal su soidana hengalaklagani maduna maram oiraga misamyamda
ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯒꯅꯤ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯣꯏꯁꯤꯟꯍꯟꯕꯒꯤ ꯃꯃꯤ ꯎꯗꯕꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯜ ꯑꯃꯗꯤ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁꯀꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯜ ꯀꯝꯄꯅꯤꯁꯤꯡꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠ ꯑꯃꯁꯨꯡ ꯀꯔꯦꯟꯁꯤ ꯔꯦꯠꯀꯤ ꯐꯤꯚꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯐꯤꯚꯝ ꯂꯧꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯆꯍꯤ 22ꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏ ꯃꯄꯥꯗ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯄꯗ ꯃꯁꯥꯒꯤ ꯆꯍꯤ 22ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯟꯖꯤꯠ ꯆꯍꯤ 22 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯔꯟꯖꯤꯠ ꯀꯧꯏ ꯃꯍꯥꯛ ꯃꯣꯏꯗꯥꯡꯄꯣꯛ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯁꯤꯡꯖꯃꯩ ꯆꯣꯡꯊꯥꯝ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯈꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃꯒ ꯕꯣꯝꯅ ꯄꯥꯟꯗꯨꯅ ꯁꯤꯕꯒꯤ ꯍꯛꯆꯥꯡ ꯑꯃꯒ ꯐꯪꯕ ꯉꯝꯈꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯕꯣꯝ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯅꯔꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ ꯍꯌꯦꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯀꯅꯤ ꯑꯃꯁꯨꯡ ꯄꯣꯁ ꯃꯣꯔꯇꯦꯝꯅꯆꯤꯡꯕ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯨꯞꯅ ꯊꯤꯒꯠꯀꯅꯤ ꯍꯥꯏꯔꯤ ꯂꯥꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕꯁꯤꯡ ꯊꯥ 6 ꯖꯦꯜꯗ ꯊꯝꯕ 10,000 ꯐꯥꯏꯟ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤ ꯂꯥꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁꯠ ꯑꯦꯛꯀꯤ ꯁꯦꯛꯁꯟ 26ꯀꯤ ꯃꯈꯥꯗ ꯊꯥ 6 ꯖꯦꯜꯗ ꯊꯝꯕ ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯐꯥꯏꯟ ꯇꯧꯕꯇ ꯅꯠꯇꯅ ꯃꯩ ꯆꯥꯛꯄꯗ ꯃꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯃꯜ ꯁꯤꯡꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ DFO ꯆꯥꯟꯗꯦꯜ ꯗꯥꯛꯇꯔ N ꯃꯨꯅꯥꯜ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ DFO ꯆꯥꯟꯗꯦꯜꯅ ꯁꯤꯟꯗꯨꯅ ꯐꯣꯔꯦꯁꯠ ꯐꯥꯌꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯟड ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯃꯈꯥꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯥꯃꯩ ꯆꯥꯛꯄꯗꯒꯤ ꯀꯟꯅꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯔꯥꯝ ꯔꯥꯏꯖꯤꯡ ꯑꯦꯟड ꯑꯦꯁꯦꯂꯔꯦꯇꯤꯡ MSME ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯈꯥꯗ ꯏꯀꯣ ꯇꯨꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇ꯭ꯔꯦꯅꯤꯡ 3ꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏ 350ꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯦꯟꯊꯣꯛꯄ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯕꯥꯏꯑꯣꯗꯥꯏꯕꯔꯁꯤꯇꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯏ ꯌꯦꯛꯄ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡ ꯃꯅꯥ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯝꯈ꯭ꯔꯕ ꯆꯥꯟꯗꯦꯜꯒꯤ स्क्वायर किलोमीटर 19,950 फॉरेस्ट की लंबू स्टाफ 10 रोम असिना ngak senba oithokloy maram aduna miyam ki mateng yaudana forest department thaba amata pangthokpa ngamloi haike नोंमै कापसिनबदा सेनबा अंगा अमा यावना मियोय अनि फारे हाइना पुलिसना फोंदोरखरै तासिगी तरेता तांखम अवांग लेकाइगी युमगी थोंगाल अमदा नोंमै कापसिनबा थौदोकी मतांगदा लौखटपा केसकी इन्वेस्टिगेशनदा पुलिसना पॉइंट 9 mm की लाइव राउंड मंगा एम्प्टी केस मरी प्रोजेक्टाइल अमा थौदोक थोकफमदगी रिकवर तौदुना मखा चथरकपा इन्वेस्टिगेशनदा थासिगी 13 दा जुबिनाइल अमा फाके अदुगा महाका लोइनाना हरावरो अवांग लेकाइदगी उसम रोशन एलाइस नाउबी चही 19 कौबम मियोय अमना थासिगी 12 फागतपगा लोइनाना इन्वेस्टिगेशन असिगी मतुंगिना मखोइना सेल लौनबगिदमक किहन खंगानबा नोंमै कापखिबनि हाइबा खंगले हाइना पुलिस कंट्रोल रूम की जेरोल अमना फोंदोरकले परमिट याउदब गाड़ी सिंह पैसेंजर हाप यारोय हाइना फोंदोरखरै हौजिक मयाइ लंबिदा सर्विस तौरिबा ट्रांसपोर्टर सिंह से पैसेंजर फंगदबगी अवाबा मायोकनरे मरमसना परमिट याउदब गाड़ी सिंह हाइबदी मेगा डीजल ऑटो ई-रिक्शोना चिंब सर्विस तौसिलकपदगी मयाइ लंबिदा अयाबा याउरगा सर्विस तौजरिबा ट्रांसपोर्टर सिंह मखा ताना सर्विस तौबा ngamloidabagi phibamda leire haina mayai lambi and Singpau road mini and medium bus transport cooperative society limited ki secretary ki serol amana phongdorakle loinana thasigi 15 dagi mayai lambi da drive chathaba hawbaga loinana permit yaudaba e-rickshaw sing lambi sida passenger sing haptuna chendanaba khangalagle People's Choice Award phanglabi Soma Laisram Taramna Okhre whose next 2026 Influencer Awards East and Northeast Asian da lemjiningai oiraba People's Choice Awards phanglabi Manipur ki film ki saknai actor Soma Laisram ngarang RP Athawali ki National Secretary Maheswar Thonaujan taramna oktuna puning thawakhrei kaisam pataleba party sige office ta pangthokiba thoramadu da Maheswar Thonaujan hai Manipur ke artist singa si talent jamna lairabasu industry pikpana maram oiraga mitop singna namthabadawna lairibasi thengnaduna malem gi thakta pukhatpagi matam oire Manipuri film kaya ngasidi malem gi lemjaningai oiraba mana kaya lawrakpa ngamlagliba asimak chawthokchaningai ni artist singa silamdam asi khaktada naisinduna laibagi matam hele mitopka changdamnaduna Manipur bu malem ta hena masak taklasi laiba amagi asoi aran sing semtoknaba honabada social media influencer singi thodang yamna chawi lamdam asigi nat ki chanabi saktam amadi khunai lonbu social media gi matengna malem miyam da khanganmana
state asigi tourism sector da chauna kanaba piba ngamgane somana Manipur gi culture amadi tradition bu chumba maikai da pukhaliba asibu masak khangbiba oina Oriflame India na mana khusinarakpada chawthokpa phawi haina mahesna phongdoke somalai som social media influencer singna follower yamna bahaduna ngahaki oiba aranbu paudam santokpa si tawroidabani culture gi lamdabu oirabasu health gi matangbu oirabasu semgadoriba content adugi matangda kupna thijinduna miyamda sengba amadi asumba paudam singpi na bahona minusi haike thawramaduda RPIA state ki working president Ibo Chawba Sharma amadi ima Chamon Nipan ki senior member NG Medasu sarugya ke hari